अमेरिका पोक्पी नुपी अमा मागसे ईसाई धर्म चटपने अदुबो मागदुना मुसलमान ओलगा इस्लाम धर्म कन्वर्ट तौरकिबा अमसुंग इस्लाम धर्म मुसलमान नुपी अमा ओलखिबा अदुगी मतांगी वरिनी ngasi aina haijagdroba amsung khang minarasi mayam punama मागसे हॉलीवुड थबक तौरम्बी नुपी अमनी मागसे ईसाई धर्म चटपनी मा की लमदे अमेरिकानी यूएस लेबनी मागे ममिंगना जेमी ब्राउन कौई दिसंबर की तारीख 19 2010 दा माग अच्छी इस्लाम दा कन्वर्ट तौरगा मुसलमान ओनखिबने तो ईसाई धर्म दा चलम्बी महाक अदुना हॉलीवुड दा थबक तौरगा पैसा की माल की दौलत की इज्जत की अमसुंग अवाटपा अमफावबा लेतदना नुंगाइना पुंसी लेलम्बी महाक अदुना करम तौरगा महाक अदुना इस्लाम दा कबूल तौखिबनो हाइबा मतमदा महाकना मागे थबक तौमिन्नबा नुपा अमा मुस्लिम नुपा अमा लै महाक अदु माना ईसाई धर्म दा ओंजलकनेदमक्तने हाइना माना दावत तौई कुरान अदु पारबा मतमदा महाक मुसलमान ओनखिबगी थाक अदु यौरखिबने अमेरिका दा लेरेबा इखोइदने अचौबा ओइदब अम उहल्लेबा इखोइगी मिटके मांगदा मदुदी करिनो हाइबा मतमदा मुसलमान सिंग असि ख्वाइदगी फत्तबा मिनी अमसुंग मखोनि चटलिबा धर्म असि अरानबनी हाइबा असि इखोइदा उहनबा असि अमेरिका की मी खुदिंगमक्ता उहल्लमेबा करम मौंगदनो हाइबा मतमदा मुसलमान मिओइ खरासिंगना धरना तौरिबनी हाइना रैली चटलिबनी हाइना लंबीदा सुरोकता चटलगा थोगा मखोइगिना नाराय तकबीर अल्लाहु अकबर हाइना लाउबा खोटपसि मसिमसिना टीवीदा कैदा कापलगा मुसलमान सिंग ख्वाइ फत्तबनी हाइबसि अमेरिका की मिओइ खुइ पुनमक्सिंगी मिओइ पब्लिक सिंग उहल्लमेबा अइना लॉस एंजलिस हाइबा मफम अदु चटलबा मतुंगदा मफम अदुदा अइना सेलिब्रिटी सिंग कयागा थबक तौमिनखि अमसुंग मफम अदुदा अफाव कया सिंग मी कया सिंग अदुगा उनरगा अमसुंग थेंगनबगी तंजा कया मरुम चंगोंदा फंगिएबा मफम अदुरा अइना थबक तौरे हॉलीवुड अइना थबक तौरे फिल्म की टीवी की अतोपा थबक मयाम मरुम पैसा तानबा खोटपा तौरे अइगी नाक्ता पैसा की अमसुंग माल की दौलत की करिगुंबा अवाटपा अमफावबा लेतेबा कोइबा चटपा अइगी पुंसीदी एंजॉय तौथोकपा नुंगाइथोकपा तुम्बा चाबा हिप्पा सितने अइगी पुंसीदा अवाटपा अमता लेतेबा हॉलीवुड हौजिकसो अमंबा मफम मयाम मरुम लैरिबनेबा मी कयागे मनाका चंगगा हंगोबा मखोइगी पुंसीदा करि अवाटपा लैबनो करम तौबनो हाइना अखोइना उरिबा मीसिंगना अचौचौबा कारसिंगदा अचौचौबा पोलमसिंग सेन्नरिबा मयामसिंगदा अखोइना खनबनेबा अदु बहारागी पोट ngतनेबा करिगुंबा मसुंबा पोट हॉलीवुड लैबा मीसिंग दुनियादा ख्वाइदगी नुंगाइबने हाइना खल्लिबा मीसिंग असिना ख्वाइदगी नुंगाइबदुना थमोइदा शांति फंगबा ओइबा तारगदी मखोइसिंग अदुगी मनाक्ता गुली चाबा ड्रग की अमसुंग सुसाइड तौरिबा फर्सी मसा मतोमदा थवाइ लौजरिबा मदु पुनमक्तु ओइफम थोकतेबा ख्वाइदगी नुंगाइबा पुंसी ओइबा तारगदी थोकप्रने थोकतेब हॉलीवुड चंग मतमदा मसिग वफमसिंगसि याम तोइना हंगनै करि नंग करि थबक तौबा लाइबनो नंग करि हैबनो हाइबा असि वफमसि याम तोइना हंगनैबा अइगी पुंसीदा अदुमलबा मी अमा थेंगनैबा मागी मिंग अदुना लिसा बेटवी हाइना कौवेबा मागा अइगा थेंगनबा मतमदा माना अइगोंदा हाइरई नंगनदि अइ खंगलमलोय अइनादि नंग खंगी नंगी पुंसीदने असिदा ओंथोकपा याबा अमा अइना नंगिदमक्ता पीगनी अमसुंग ओंथोकनी हाइसिनि हाइसि अदो अइना ngakkiba मान दो हाइरक मतमदा अदुगा अइना अइगी दुकानदा चटले अइगी सलोन की दुकान अदुदा चटले अदुगा अइना अइगी टीवी शो अमा फंगे हॉलीवुड अखोइगी टीवी शो मा फिल्म कापा ड्रामा कापा शो अमा अइची प्रोग्राम अमा फंगेनी अइना टीवी शो अदु तौरे तौर मतुंगा अइगी पुंसीसि नुंगाइरनी अमसुंग अवाटपा अमता लैरोय हाइना खल्लगा अइना टीवी शो अदु तौर मतुंगा सुम तौबा अदु पुंसी सुम तौर मतमदा अइगी पुंसीदा अखोइगी नुंगाइतबा शांति फंगदबा अमसुंग कदौबसि अदुम ओइरकपा नुंगाइबगी सरुक अमसुंग शांति फंगबगी सरुकसे अदुम अवाटपसे अदुम ओइरकपा अदो अइना खल्ली करेना मसिगी पुंसी असि नुंगाइबदी नुंगाइबा अदुबो मसिगी अतोपदा करिनो enjoy तौरबा अमसुंग नुंगाइथोइबा अमसुंग सि नमिबा खोलिबा मयाम दुतनेबा सिगी अतोपदा करिनो हाइना अइना खल्लेबा मतम चुपदा मपु अमखक्तनी हाइबसे असिदा थाजबसे अइगिसु अदुम ओइरमेबा अखोइगी ईसाई धर्मदसु मपु अमखक्तनी हाइबा असि खनबा अमसुंग थाजबसिदि अदुम ओइएबा अदो अइना रिलीजन सिगी मतांगदि अइना खन्नबा नैनबा खोटनबसे यामना तौरमदे मरमदि मतम मदुरा आंगांग ओइबा अमसुंग पिइबना मरम ओइरगा मरमदि अइगी इमा अमदि इपासिंगसु मसिगी ईसाई धर्मसे चटपा मखोइगी मतुंग इन्नबा अदुना मतुंग मरम इल्लगा अइगी मखोइगी मतुंग अदुम इल्लगा अइसु अदुम चटखिबनेबा अदो अइना अदुम खल्ली चर्चता चटपा मतमदा अइना चर्चता चटलिबा असि अवाटपा अमदि अदुमक लेफम थोइ मरमदि अइना चर्चता चटलिबा असिदा अइगी थमोइसि शांति फंगदमनि अइगी पुंसीदा अवोनबा लाक्कदम खरा खजिक्तंग ओरसु अवोनबा लाक्कदम करिगुंबा अवोनबा अमसुंग अमा फोबा लैतरिसि करिनो हाइबसिमा अइगोइ थमोइदा अवाटपा अमा अदुमक लैखेबा ईसाई कांगुसिंग अजि जीसु असिबो मखोइना मपुनि हाइना लाटलिदना अदो अइना खल्ले
ꯑꯩꯈꯣꯏꯅ ꯆꯠꯂꯕꯒꯤ ꯃꯇꯨꯡꯗ ꯏꯁꯥ ꯖꯨꯁꯨ ꯑꯁꯤꯕꯨ ꯃꯄꯨꯅꯤ ꯍꯥꯏꯅ ꯈꯟꯅ ꯂꯥꯠꯂꯤꯕ ꯑꯁꯤꯕꯨ ꯁꯤꯕꯨ ꯆꯨꯝꯂꯤꯕ꯭ꯔꯥ ꯑꯃꯁꯨꯡ ꯃꯔꯝꯗꯤ ꯃꯄꯨ ꯍꯥꯏꯕ ꯑꯁꯤꯗꯤ ꯑꯃꯈꯛ ꯑꯣꯏꯒꯗꯕꯅꯤ ꯖꯨꯁꯨ ꯍꯥꯏꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃꯅꯦꯕ ꯃꯄꯨ ꯍꯥꯏꯕꯗꯤ ꯃꯄꯨ ꯑꯣꯏꯒꯗꯕ ꯅꯠꯇ꯭ꯔꯥꯅꯦ ꯇꯣ ꯌꯨꯁꯨ ꯍꯥꯏꯕꯁꯤꯗꯤ ꯃꯤꯑꯣꯏꯕ ꯑꯃꯅꯦꯕ ꯃꯤ ꯑꯃꯅ ꯃꯄꯨ ꯑꯣꯏꯕꯁꯦ ꯑꯣꯏꯊꯣꯛꯄ ꯌꯥꯕ꯭ꯔꯥꯅꯦ ꯖꯃꯤꯟꯗ ꯑꯣꯏꯔꯤꯕ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯦ ꯃꯄꯨ ꯃꯍꯥꯛꯅ ꯎꯗꯕ꯭ꯔꯕ ꯃꯄꯨ ꯃꯍꯥꯛ ꯑꯁꯤ ꯖꯃꯤꯟꯗ ꯀꯨꯝꯂꯛꯄꯒꯤ ꯃꯊꯧ ꯀꯔꯤꯅꯣꯕ ꯃꯄꯨꯗꯤ ꯃꯈꯥꯗ ꯀꯨꯝꯂꯛꯄꯒꯤ ꯃꯊꯧ ꯇꯥꯔꯣꯏꯕ ꯃꯄꯨꯗꯤ ꯗꯨꯅꯤꯌꯥꯗ ꯇꯧꯔꯤꯕ ꯊꯕꯛ ꯈꯨꯗꯤꯡꯃꯛꯁꯦ ꯂꯣꯏꯅꯃꯛ ꯇꯧꯕ ꯑꯃꯁꯨꯡ ꯎꯕ ꯉꯝꯃꯦꯕ ꯃꯁꯤꯒꯨꯝꯂꯕ ꯋꯥꯍꯪ ꯀꯌꯥ ꯑꯁꯤꯅ ꯑꯩꯕꯨ ꯑꯑꯣꯟꯕ ꯑꯃ ꯑꯣꯏꯈꯤꯕꯅꯦꯕ ꯃꯔꯝꯗꯤ ꯏꯁꯥ ꯃꯁꯤ ꯑꯁꯤꯕꯨ ꯃꯄꯨ ꯑꯣꯏꯒꯗ꯭ꯔꯅꯦ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯄꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛ ꯑꯁꯤ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯉꯝꯂꯤꯃꯦꯕ ꯇꯣ ꯃꯤꯑꯣꯏꯕ ꯑꯃ ꯑꯣꯏꯅ ꯍꯤꯡꯉꯝꯕ ꯃꯤ ꯑꯗꯨꯕꯨ ꯀꯔꯝꯅ ꯃꯄꯨ ꯑꯣꯏꯒꯗꯕꯅꯣ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯄꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯍꯥꯛꯅ ꯖꯃꯤꯟꯗ ꯀꯨꯝꯃꯛꯄ ꯃꯊꯧ ꯀꯔꯤꯅꯣ ꯃꯄꯨ ꯍꯥꯏꯕꯗꯤ ꯃꯊꯛꯇ ꯑꯗꯨꯃꯛ ꯂꯩꯔꯒ ꯃꯥꯗꯤ ꯄꯣꯠꯂꯝ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅ ꯎꯕ ꯉꯝꯕ ꯃꯄꯨꯅꯦꯕ ꯇꯣ ꯃꯍꯥꯛꯅ ꯃꯄꯨ ꯑꯁꯦꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥꯅ ꯖꯃꯤꯟꯗ ꯀꯨꯝꯂꯛꯄ ꯉꯝꯃꯣꯏ ꯃꯤꯑꯣꯏꯕ ꯑꯃꯁꯨꯡ ꯃꯄꯨ ꯑꯅꯤꯃꯛꯁꯦ ꯑꯃꯈꯛꯇꯪ ꯑꯣꯏꯔ ꯄꯨꯟꯁꯤꯟꯕꯁꯤ ꯌꯥꯕ꯭ꯔꯅꯦ ꯌꯥꯕ ꯌꯥꯔꯣꯏꯕ ꯉꯝꯃꯣꯏꯕ ꯑꯁꯨꯝꯕ ꯋꯥꯌꯥꯝꯁꯤꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯆꯤꯡꯅꯕ ꯑꯃꯁꯨꯡ ꯋꯥꯍꯪ ꯀꯌꯥ ꯊꯃꯣꯏꯗ ꯐꯥꯎꯍꯟꯈꯤꯑꯕ ꯑꯗꯣ ꯃꯁꯤꯒꯤ ꯃꯇꯥꯡ ꯑꯁꯤꯗ ꯑꯩꯅ ꯋꯥꯍꯪ ꯀꯌꯥ ꯍꯪꯈꯤꯕꯅꯦꯕ ꯄꯥꯎꯈꯨꯝꯗꯤ ꯑꯃꯐꯥꯎꯕ ꯐꯪꯂꯛꯄ ꯉꯝꯈꯤꯗꯦꯕ ꯑꯗꯨꯒ ꯑꯩꯅ ꯑꯉꯛꯄ ꯑꯃꯅ ꯑꯩꯒꯤ ꯊꯃꯣꯏꯗ ꯐꯥꯎꯏ ꯖꯨꯁꯨ ꯑꯁꯤ ꯄꯩꯒꯝꯕꯔ ꯑꯣꯏꯕ ꯑꯃꯗꯤ ꯃꯄꯨ ꯑꯣꯏꯕ ꯑꯅꯤ ꯑꯁꯤꯒꯤ ꯃꯔꯛꯇꯅꯦ ꯑꯃꯈꯛ ꯑꯣꯏꯕ ꯌꯥꯕ꯭ꯔꯥꯅꯦ ꯍꯥꯏꯕꯗꯤ ꯃꯄꯨ ꯑꯃꯁꯨꯡ ꯃꯤꯑꯣꯏ ꯄꯩꯒꯝꯕꯔ ꯅꯕꯤ ꯑꯣꯏꯕ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯅꯤꯁꯦ ꯑꯃꯈꯛ ꯑꯣꯏꯕ ꯌꯥꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯑꯩꯒꯤ ꯊꯃꯣꯏꯗ ꯈꯜꯂꯦꯕ ꯌꯥꯔꯣꯏ ꯁꯨꯝ ꯈꯜꯂꯒ ꯌꯦꯡꯉꯣꯕ ꯑꯃ 1+1ꯁꯦ ꯑꯃꯈꯛ ꯑꯣꯏꯕ ꯌꯥꯕ꯭ꯔꯥꯅꯦ ꯌꯥꯔꯣꯏꯕ 1+1 ꯑꯅꯤ ꯑꯣꯏꯒꯗꯕꯅꯦꯕ ꯑꯗꯣ ꯃꯇꯝ ꯄꯨꯝꯕꯗ ꯑꯆꯨꯝꯕ ꯑꯗꯨꯕꯨ ꯊꯤꯒꯗꯕꯅꯤ ꯍꯥꯏꯅ ꯑꯩꯅ ꯈꯜꯂꯒ ꯑꯗꯨꯝ ꯊꯤꯕ ꯍꯧꯔꯛꯈꯤꯕꯅꯦꯕ ꯑꯗꯣ ꯑꯁꯦꯡꯕ ꯈꯪꯅꯕꯒꯤꯗꯃꯛꯇꯅꯦ ꯖꯨꯁꯨ ꯑꯁꯤꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯑꯁꯤ ꯑꯩꯈꯣꯏꯅ ꯈꯪꯕ ꯑꯃꯁꯨꯡ ꯊꯤꯕ ꯃꯊꯧ ꯇꯥꯔꯅꯦꯕ ꯑꯗꯣ ꯃꯥꯒꯤ ꯋꯥꯔꯤ ꯄꯥꯗꯅ ꯑꯃꯁꯨꯡ ꯃꯥꯒꯤ ꯋꯥꯔꯤ ꯈꯪꯗꯅ ꯑꯩꯅ ꯃꯥꯒꯤ ꯑꯆꯨꯝꯕ ꯋꯥꯔꯤ ꯀꯔꯤꯅꯣ ꯑꯃꯁꯨꯡ ꯃꯥ ꯃꯄꯨꯅꯤ ꯍꯥꯏꯔꯤꯕ ꯑꯁꯤ ꯀꯔꯤꯅꯣ ꯈꯪꯕ ꯉꯝꯃꯣꯏꯗꯅ ꯑꯗꯣ ꯑꯩꯅ ꯈ꯭ꯔꯤꯁꯇꯦꯟꯁꯤꯡꯅ ꯂꯥꯠꯂꯤꯕ ꯖꯨꯁꯨꯗꯣ ꯏꯁꯥꯗꯣ ꯑꯩꯈꯣꯏꯗ ꯍꯥꯏꯔꯒꯅ ꯏꯁꯥ ꯄꯩꯒꯝꯕꯔꯅꯤ ꯃꯍꯥꯛ ꯑꯁꯤ ꯀꯩꯗꯧꯅꯨꯡꯗ ꯅꯣꯏ ꯑꯩꯒꯤ ꯑꯦꯕꯥꯗꯠ ꯇꯧꯔꯛꯎ ꯅꯈꯣꯏ ꯑꯩꯉꯣꯟꯗ ꯗꯨआ ꯇꯧꯔꯛꯎ ꯅꯈꯣꯏ ꯑꯩꯈꯛꯀꯤꯗꯃꯛꯇ ꯑꯦꯕꯥꯗꯠ ꯇꯧꯔꯛꯎ ꯍꯥꯏꯅꯗꯤ ꯃꯥꯅ ꯍꯥꯏꯔꯝꯕꯁꯤ ꯀꯩꯁꯨ ꯂꯩꯇꯦꯕ ꯏꯁꯥ ꯑꯁꯤꯅ ꯗꯨꯅꯤꯌꯥꯗ ꯍꯤꯡꯂꯤꯉꯩ ꯃꯇꯝꯗꯁꯨ ꯃꯍꯥꯛꯅ ꯑꯦꯕꯥꯗꯠ ꯇꯧꯔꯝꯃꯦꯕ ꯇꯣ ꯀꯔꯤꯒꯨꯝꯕ ꯃꯍꯥꯛꯅ ꯃꯄꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯦꯕꯥꯗꯠ ꯇꯧꯔꯤꯗꯨ ꯀꯅꯥꯒꯤꯗꯃꯛꯇꯅꯣ ꯃꯍꯥꯛꯅ ꯑꯁꯦꯡꯕ ꯃꯄꯨ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯃꯥ ꯑꯦꯕꯥꯗꯠ ꯇꯧꯐꯝ ꯊꯣꯛꯑꯣꯏꯕ ꯃꯄꯨꯒꯤꯕꯨ ꯃꯄꯨꯅ ꯑꯦꯕꯥꯗꯠ ꯇꯧꯒꯗ꯭ꯔꯅꯦ ꯇꯧꯔꯣꯏꯕ ꯑꯗꯨꯗꯤ ꯃꯍꯥꯛꯅ ꯑꯦꯕꯥꯗꯠ ꯇꯧꯔꯤꯗꯨꯅ ꯇꯥꯛꯄꯗꯤ ꯃꯥ ꯃꯄꯨ ꯅꯠꯇꯦ ꯑꯃꯁꯨꯡ ꯃꯍꯥꯛꯅ ꯑꯦꯕꯥꯗꯠ ꯇꯧꯔꯤꯗꯨ ꯃꯍꯥꯛꯅ ꯇꯧꯔꯤꯕ ꯑꯦꯕꯥꯗꯠ ꯑꯗꯨꯒꯤꯗꯃꯛꯇ ꯃꯄꯨ ꯑꯃꯗꯤ ꯂꯩꯐꯝ ꯊꯣꯛꯏꯅ ꯃꯁꯤꯒꯨꯝꯂꯕ ꯋꯥꯍꯪꯁꯤꯡ ꯑꯃꯁꯨꯡ ꯀꯌꯥꯁꯤꯡ ꯑꯁꯤꯅ ꯑꯩꯒꯤ ꯋꯥꯈꯜꯗ ꯂꯩꯇꯥꯐꯝ ꯑꯃꯁꯨꯡ ꯋꯥꯍꯪ ꯀꯌꯥꯒꯤ ꯄꯥꯎꯈꯨꯝ ꯐꯪꯅꯤꯡꯈꯤꯑꯕ ꯑꯗꯨꯕꯨ ꯐꯪꯕ ꯉꯝꯈꯤꯗꯦꯕ ꯑꯩꯅ ꯆꯔꯆꯇ ꯆꯠꯂꯕ ꯃꯇꯨꯡꯗꯁꯨ ꯆꯔꯆꯀꯤ ꯄꯥꯗꯔꯤꯁꯤꯡꯗ ꯋꯥꯍꯪ ꯀꯌꯥꯁꯤꯡ ꯑꯁꯤ ꯑꯩꯅ ꯃꯈꯣꯏꯗ ꯍꯪꯈꯤꯑꯕ ꯇꯣ ꯃꯈꯣꯏꯅ ꯑꯩꯉꯣꯟꯗ ꯍꯥꯏꯔꯛꯂꯝꯃꯤ ꯇꯨꯃꯤꯟꯅ ꯂꯩꯌꯨ ꯅꯪꯅ ꯑꯗꯨ ꯋꯥꯍꯪꯁꯤꯡꯗꯣ ꯍꯪꯕꯒꯤ ꯃꯊꯧ ꯀꯔꯤꯅꯣ ꯅꯪ ꯀꯔꯤ ꯑꯣꯏꯔꯤꯕꯅꯣ ꯍꯥꯏꯔꯒ ꯑꯩꯉꯣꯟꯗ ꯆꯩꯊꯠꯂꯛꯈꯤꯑꯕ ꯃꯔꯝꯗꯤ ꯅꯪꯒꯤ ꯊꯥꯖꯒꯗꯕꯗꯤ ꯏꯃꯥꯟꯗꯦ ꯑꯁꯤꯅꯤ ꯀꯔꯤ ꯏꯁꯥ ꯑꯁꯤ ꯖꯤꯁꯨ ꯑꯁꯤ ꯅꯈꯣꯏꯒꯤ ꯃꯄꯨꯅꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯃꯄꯨꯅꯤ ꯍꯥꯏꯕ ꯑꯗꯨꯒ ꯕꯁ ꯁꯤꯈꯛ ꯊꯥꯖꯧ ꯑꯗꯨꯒ ꯃꯍꯥꯛꯀꯤ ꯑꯦꯕꯥꯗꯠ ꯇꯧ ꯍꯥꯏꯕ ꯁꯤ ꯈꯛꯇꯅꯦꯕ ꯑꯗꯣ ꯑꯩꯈꯣꯏꯅ ꯍꯪꯉꯤꯕ ꯋꯥꯍꯪꯁꯤꯡ ꯑꯁꯤ ꯄꯥꯎꯈꯨꯝ ꯄꯤꯗꯦꯕ ꯑꯗꯨꯒ ꯑꯩꯅ ꯏꯁꯂꯥꯝꯒꯤꯗꯃꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯄꯥꯝꯕ ꯋꯥꯐꯝ ꯑꯃꯅ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯏꯁꯂꯥꯝꯒꯤ ꯖꯣꯕꯀꯤ ꯀꯔꯤꯒꯨꯝꯕ ꯋꯥꯐꯝ ꯑꯃ ꯆꯤꯡꯅꯕ ꯇꯥꯔꯒꯗꯤ ꯃꯗꯨꯕꯨ ꯅꯪꯅ ꯍꯦꯛꯇ ꯎꯔꯦ ꯑꯃꯁꯨꯡ ꯈꯪꯉꯦ ꯍꯥꯏꯅ ꯊꯥꯖꯒꯅꯨ ꯍꯪꯉꯒ ꯑꯃꯁꯨꯡ ꯇꯥꯔꯒ ꯑꯃꯁꯨꯡ ꯑꯁꯦꯡꯕ ꯈꯪꯗ꯭ꯔꯤꯕ ꯃꯗꯨ ꯄꯣꯠꯇꯨ ꯊꯥꯖꯒꯅꯨ ꯍꯥꯏꯕ ꯋꯥꯐꯝꯁꯦ ꯑꯃ ꯏꯁꯂꯥꯝꯗ ꯌꯥꯎꯋꯦꯕ ꯃꯁꯤ ꯑꯃꯗ ꯑꯩꯅ ꯏꯁꯂꯥꯝꯒꯤ ꯌꯥꯝꯅ ꯄꯥꯝꯃꯦꯕ ꯑꯩꯈꯣꯏ ꯈ꯭ꯔꯤꯁꯇꯦꯟ ꯆꯠꯂꯤꯕꯁꯤꯡ ꯑꯁꯤꯗꯤ ꯑꯩꯈꯣꯏꯅ ꯀꯩꯒꯨꯝꯕ ꯑꯃ ꯍꯪꯕ ꯃꯇꯝꯗ ꯑꯗꯨ ꯍꯪꯕ ꯌꯥꯕ ꯅꯠꯇꯦ ꯁꯤꯒ ꯊꯥꯖꯧ ꯁꯤꯗ ꯊꯥꯖꯧ ꯍꯥꯏꯕ ꯃꯗꯨ ꯏꯁꯂꯥꯝꯗꯗꯤ ꯑꯣꯏꯗꯦꯕ ꯑꯗꯣ ꯑꯩꯅ ꯏꯁꯂꯥꯝꯒꯤ ꯃꯥꯏꯀꯩꯗ ꯀꯔꯝꯅ ꯃꯥꯏ ꯑꯣꯟꯁꯤꯜꯂꯛꯈꯤꯕꯅꯣ ꯍꯥꯏꯕ ꯃꯇꯝꯗꯅꯦ ꯑꯩꯅ ꯇꯤꯚꯤ ꯁꯣ ꯑꯃꯗ ꯑꯩꯅ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯦꯅꯦ ꯊꯕꯛ ꯇꯧꯔꯒ ꯂꯩꯔꯤꯉꯩ ꯃꯇꯝ ꯑꯗꯨꯗ ꯑꯩꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯤ ꯑꯃ ꯌꯥꯎꯋꯦ ꯇꯣ ꯃꯍꯥꯛꯁꯤ ꯏꯔꯥꯏ ꯈꯨꯗꯤꯡꯒꯤ ꯃꯍꯥꯛ ꯑꯁꯤ ꯑꯗꯨꯝ ꯃꯥꯡꯕ ꯃꯇꯝ ꯄꯨꯡ ꯈꯔ ꯑꯗꯨꯝ ꯑꯗꯣ ꯃꯥ ꯑꯗꯨꯝ ꯃꯥꯡꯕ ꯃꯇꯝꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯪꯉꯤ ꯚꯥꯏ ꯅꯪꯅ ꯀꯗꯥꯏꯗꯅꯣ ꯑꯗꯨꯝ ꯃꯥꯡꯉꯤꯁꯦ ꯊꯕꯛ ꯇꯧꯕ ꯃꯇꯝꯗ ꯄꯨꯡ ꯑꯃ ꯑꯅꯤ ꯑꯗꯨꯝ ꯑꯍꯨꯝ ꯑꯗꯨꯝ ꯃꯥꯡꯉꯤꯁꯤ ꯅꯪ ꯅꯥꯁꯇꯥ ꯇꯧꯕ ꯆꯠꯂꯤꯕ꯭ꯔꯥ ꯕ꯭ꯔꯦꯛꯐꯥꯁ ꯇꯧꯕ ꯆꯠꯂꯤꯕ꯭ꯔꯥ ꯈꯣꯠꯂꯤꯕ꯭ꯔꯥꯅ ꯍꯪꯉꯦꯕ ꯑꯗꯣ ꯃꯥꯅ ꯑꯔꯣꯏꯕꯗ ꯄꯥꯎꯈꯨꯝ ꯄꯤꯔꯛꯂꯝꯃꯤ ꯑꯩꯅ ꯃꯥꯡꯂꯤꯕ ꯑꯗꯨꯗꯤ ꯑꯩ ꯖꯨꯃꯥꯒꯤ ꯅꯃꯥꯖ ꯁꯣꯟꯕ ꯑꯃꯁꯨꯡ ꯑꯦꯕꯥꯗꯠ ꯇꯧꯕ ꯆꯠꯄꯅꯤ ꯑꯩ ꯃꯨꯁꯜꯃꯥꯟꯅꯦ ꯁꯤꯅꯤ ꯍꯥꯏꯁꯦ ꯑꯗꯣ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯔꯛꯈꯤ ꯑꯠꯆꯥ ꯅꯪ ꯃꯨꯁꯜꯃꯥꯟ ꯑꯣꯏꯔꯦ ꯍꯥꯏꯅ ꯍꯥꯏꯕ ꯃꯇꯝꯗ ꯑꯗꯣ ꯅꯪ ꯃꯨꯁꯜꯃꯥꯟ ꯑꯣꯏꯔꯤꯕ ꯅꯪ ꯑꯩꯅ ꯑꯃꯦꯔꯤꯀꯥ ꯂꯩꯔꯤꯉꯩ ꯃꯇꯝꯗ ꯃꯨꯁꯜꯃꯥꯟ ꯙꯔꯃꯁꯤ ꯐꯠꯇꯕꯅꯤ ꯍꯥꯏꯕ ꯄꯣꯠ ꯑꯃ ꯀꯟꯁꯦꯞ ꯑꯃ ꯐꯥꯎꯈꯤꯗꯅ ꯃꯇꯝ ꯑꯗꯨꯗ ꯑꯩꯅ ꯃꯉꯣꯟꯗ ꯍꯥꯏꯈꯤ ꯚꯥꯏ ꯅꯪꯅ ꯃꯨꯁꯜꯃꯥꯟ ꯑꯣꯏꯔꯤꯗꯨ ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯃꯁꯖꯤꯠꯇ ꯑꯦꯕꯥꯗꯠ ꯇꯧꯕ ꯆꯠꯄꯒꯤ ꯃꯊꯧ ꯀꯔꯤꯅꯣ ꯅꯪ ꯑꯩꯈꯣꯏꯒꯤ ꯆꯔꯆꯇ ꯆꯠꯁꯤ ꯂꯥꯛꯑꯣꯅꯦ ꯈꯣꯠꯁꯤꯅꯦ ꯍꯥꯏꯕ ꯑꯗꯣ ꯃꯥꯅ ꯅꯩꯅꯦ ꯆꯠꯄ ꯌꯥꯕ ꯅꯠꯇꯦ ꯑꯩꯈꯣꯏ ꯆꯔꯆꯇ ꯀꯩꯗꯧꯅꯨꯡ ꯆꯠꯂꯣꯏ ꯁꯤꯅꯤ ꯍꯥꯏꯁꯦ ꯑꯗꯣ ꯃꯥꯅ ꯆꯔꯆꯇ ꯆꯠꯂꯣꯏ ꯍꯥꯏꯔꯛꯄ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯁꯥꯎꯅꯤꯡꯕ ꯑꯃꯁꯨꯡ ꯄꯦꯟꯗꯕ ꯑꯃ ꯌꯥꯎꯋꯦꯕ ꯑꯗꯩ ꯑꯩꯅ ꯈꯜꯂꯦ ꯀꯔꯤꯅꯣ ꯃꯥꯅ
मुसलमान ओइरे अदु चर्चता अमतंग चलुरसि अखोई धर्मसिना अचुम्बने हायरगा माना अमतंग चचे हाय मतम चनिंगदब फाउरिबा असि माओना करम पोना फाजिलिबा करम पोना माको पलहल्लिबनो हायबसि अगे थमोइदा खल्लेबा मतम दोइना मागोंदा हाइगि भाई नंगना नंगी इस्लाम गी दमक्तने हायना खल्लगा सोलेबा लरेक्तो अदु एंगोना पिरउसिनि आइसि अदु आइ अमता सोनगे हाय माना होय पिरके हायरे अदुगा अइना मगोंदा हाइगि भाई नंग मुसलमान ओनबदु कानरोय नंग मुसलमान दगी ओनथोरो अदुगा अखोई ईसाई धर्मदा चलो उसिनि आइसि तु ईसाई धर्मदा चलो हाय मतमदा अइना हाइगिबनि अइगी भाई अदुदा नंगना सोलेबा लरिक अदुदगी अइना नंगबो अर्थ हल्लगा नंगबो तागा नंगी धर्मसे अरानबनि अमसुंग असोइबनि हायबसे अइ नंगोंदा ताके अदुगी मतुंगदा नंग ईसाई धर्मदा चलो उसिनि होयेना मुसलमान नुपा अदुना हायरे अदुगा मागी लरिक अदु अदुकी ईसाई नुपी अदुदा पीरे अदुगा माना ईसाई नुपी अदुना लरिक अदु लौरे अदुगा सोले तो कुरान शरीफ अदु माना सोनबा हौ मतमदने अल्लाह के कुमागी कुरान के वही दो माना मुसलमान नुपा अदु मागी धर्मदा कन्वर्ट तहलक्ने दमक्तने हायना माना कुरान अदु येंगागा माक पु मखोगी मैकेदि चिंजलक्ने दमक्तने हायना होतनरगा माना कुरान दु तिलावत तौबा सोनबा हौरिबने अइना कुरान शरीफ अदु सोलिबा अदु अइगी मरुप मुसलमान अदु अइगी ईसाई धर्म असे कन्वर्ट तहलक्ने ओलहलक्ने दमक्तने हायना खल्लगा अइना मागी लरिक अदु लौरगा अइना सोनबा हौरिबे तो हौ मतमदा अइना अइगी कुरान शरीफ अदु सोनबा मागी लरिक इस्लाम के कुरान अदु सोनबा मतमदा मदुगी फजबा वफमजिंग मदुगी असेंग वफमजिंग अदु सुम सोल सोल चत मतमदा अइगी थमोइसे अमक्के हेन सोनिंगबगी अमसुंग अमक्के हेन मदुबो खंगनिंगबगी अपाम सुम पोगलेने अदुदि अइना सुम सोल सोल चत मतमददि मागी अपाम अमसुंग मागी फजबा वफमजिंग अदुन अइगी थमोइसे मांगोंदा अदुम चिंजल्ला चतख्रेबा अदुदि अइना माक अदु ईसाई धर्मदा ओलहलक्कद्रोबनि हायना माक अदु ईसाई धर्मदा चिंजल्लक्कद्रोबनि हायना खल्लगा अइना लरिकतु सोनखिबनेबा अदुबो माकति मुसलमान अदु थादोक्लम ईसाई धर्मदा ओलहलक्पदे अइ माइ पाकपा ngamkhide ओलहलक्पा ngamkhide अदुबो अइ इसामक्ति मदुग सोल सोल कुरान अदु सोल सोल जतकि मतमदा अरोइबदा मुसलमान ओनबगी चांस तेंगोंदा वांगागा मुसलमान ओलक्पा मतमदा अइ असे माइ पाखिबनेबा इस्लाम की कुरान शरीफ असे हेना पांबा अमसुंग सोनिंगबा पोख्रिजि करि मरमदैनो हाइबा मतमदा मरमदि इस्लाम की अदुग याम चावख्रबा धर्म असिगी लारिकसि अमखक्तनेबा कुरान खक्तनेबा मसि कुरान अमक ओइबा ओन्थो ओन्जिन करिगुम्बा अमबो यादबा अमसुंग अनि सुदबा माक मपु ला अदुना थारखिबा मतमदगी कनागुम्बा अमफोन ओन्थोकपा ngamदबा अमसुंग ओन्थोकपा सुंगम ngamमरो हाइबा वफमजे मसि अइना यामना पामेबा अइगी नाक्ते ईसाई धर्मगी मनाक्ता बाइबल लोइबा लारिकसि मयाम अम लैबा मखन मयाम थोएबा बाइबल दसु बाइबल 1 बाइबल 2 बाइबल 3 ना मयाम थोएबा मदु बाइबल मयाम सिंग अदु यावरिबा वफम सिंग असि येंगो मतमदा अमग सुमान मानदबा अदु अइना खल्ले बाइबल हाइबा लारिकसि मपु अदुन थारखरिबा असेंगबा बाइबल अदु यावरिबा वफम असिगा कोना प्रिंट तौबदा यावरिबा वफम असि बाइबल हाइजे यावरिबा वफम असिगा अमग मानदेबा तो असेंग मपु अदुन थारखरबा मतुंगदा मसि ओन्थोनिन तौरबा अमसुंग हप्तोकपजिन तौरबा मानद्रिबासि हपचलेसि कानानानो हाइबसिमा अइगे थमोइदा चिंगनबा अमसुंग पोकेबा अदुबो कुरान दा इस्लाम के कुरान असिगी मतंगददि मसुंबो ओन्थोकपा ओन्जिन अमफोबा यादे बस अमखक्तने मसिगी अमसिकक अदुम ओइबा चप मानबा अमग लोइना खेनबा अमफो ओइदबा मसिना अइगिना इस्लाम असिगी मैकेदि चिंजल्लक्पगी अमसुंग मसिदा मुसलमान ओनिंगबगी अपामसे अइंगोंदा यामना हेलक्खिबनेबा अइसि करमना मुसलमान दा कन्वर्ट तौरक्किबा मतमदा अइना अइगी लैरिबा लम अमेरिका से सुम लैबा तारगदि अइसे मुसलमान दा ओलनी अमसुंग ओनिंगबगी अपामदि यामना हेले अदुना अइना अइगी लैमिनरिबा मरुप अइगी मपांग अइगी इमुंग मनुंगगी मियोइसिंग असिगी मरक्ता अइ मुसलमान ओलनी खोलनी हाइबा तारगदि यामना वाबा अमसुंग नुंगाइतबा ओइगनि हाइबसे अइना खल्लेबा मतमदुरा अइना अइगी लम असि थादोक्लगा अखोई अतोप्पा लम अमा साउथ अफ्रीकादा चट्लनी हाइबदि मोरोक्को सोमोमदा चट्लनी हाइबसे अइना अइगी फिरेप ओइन लेपखिएबा मतमदुरा अइना अइगी युमदा फजा फजबा डेकोरेशन तौबा खोपा मयामसिंग असिदा सुम थादोक्लमा चट्लनी हाइबसिदा अइ थमोइदा नुंगाइतबदि फावे अदुइसु अइना खल्ले अस पोलगुम्बा कैदौद्रोमो हाइना खल्लगा अइना अइगी खुल्लसि थादोक्अ चट्लगे हाइना अइना फिरेपसि लेपे अइना हॉलीवुड थादोक्लम्मे अइगी टीवी शो खुदिमक लोइनमक थादोक्लम्ने अदुगा अइना मरमदि अइना हिजरत तौदरिबो मरमदि अइगी खुल्लेजा लैरगा अइना कलिमा ला इलाहा सोनबा मुसलमान ओन मतमदा अइना तौनिंगिबा अमलसिंग अदु तौबा ngammoy हाइबसे अइगी थमोइदा चिंगनबा अमसुंग ngammoy हाइबसे अइ खंगेबा अदुना मरम ओइरगा अइ मसि थादोक्लम्मगा चत्तबसु यारोइको हाइबसे खल्लगा अइना अइगी लम्मजे थादोक्अ चट्ले अदुगा अइगी युमगी चट्ले अदुगा इमा खोइगा लैमिनरे अदुगा इमादा अइना हाइरे इमा हॉलीवुड थादोक्लम्लने अइगी टीवी शो लोइनबा थादोक्लम्ने हाइ मतम इमासे अंगकम फाउग्रम अच्छा अदु इतार नंग इमा खोइगा इपा खोइगा पुना युमदा लैमिनरदम नत्रायगन अदु नत्ते अइ खुनजे थादोक्लम्मगा अमेरिका थादोक्अगा अइ अफ्रीका रोम चट्लदबनिना हाइ अदु इमादुना अइंगोंदा अंगकम फाउरगा हाइरक्लमि नंगना तौबा थबुकसे मा अंगकपा वफमता अंगकपा थबुकता अदुम तौयेना हाइ अदुबो अइ चट्लगे हाइना लेपख्रबनेना अइ थादोक युम अदुसु इमा इपा लोइनमक थादोक्लम्ने अदुगा अइना अफ्रीका रोम चट्ले
ꯑꯗꯣ ꯑꯐ꯭ꯔꯤꯀꯥꯔꯣꯝ ꯆꯠꯂꯕꯒꯤ ꯃꯇꯨꯡ ꯑꯗꯨꯗ ꯃꯐꯝ ꯑꯗꯨ ꯌꯧꯔꯦ ꯌꯧꯔꯕ ꯃꯇꯝꯗ ꯑꯩꯅ ꯃꯨꯁꯜꯃꯥꯟ ꯀꯂꯤꯃꯥ ꯂꯥ ꯏꯂꯥꯍꯥꯁꯤ ꯀꯔꯝꯅ ꯁꯣꯟꯒꯦ ꯍꯥꯏꯕ ꯃꯇꯝꯗ ꯃꯐꯝ ꯑꯗꯨ ꯁꯃꯨꯗ꯭ꯔꯒꯤ ꯃꯄꯥꯟ ꯑꯃꯗ ꯐꯖꯕ ꯃꯁꯖꯤꯗ ꯑꯃ ꯂꯩ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯆꯪꯁꯤꯜꯂꯦ ꯑꯗꯨꯒ ꯑꯩꯁꯤ ꯀꯂꯤꯃꯥ ꯁꯣꯜꯂꯗꯕꯅꯤ ꯍꯥꯏꯔꯒ ꯀꯂꯤꯃꯥꯁꯤ ꯁꯣꯟꯕ ꯃꯐꯝꯗꯨꯗ ꯑꯩꯅ ꯃꯨꯁꯜꯃꯥꯟ ꯑꯣꯏꯅꯉꯥꯏ ꯆꯠꯄ ꯃꯇꯝꯗ ꯃꯥꯏꯀꯩ ꯃꯔꯤꯃꯛꯇ ꯑꯩꯉꯣꯟꯗ ꯇꯦꯡꯉꯛꯄ ꯃꯤ ꯃꯌꯥꯝ ꯑꯃ ꯂꯩꯔꯝꯃꯦꯕ ꯑꯗꯨꯗ ꯃꯤ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯩꯉꯣꯟꯗ ꯃꯗꯨꯒꯤ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯅ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯁꯨ ꯈꯪꯕ ꯅꯠꯇꯦꯕ ꯑꯗꯣ ꯑꯩ ꯀꯅꯥꯅꯣ ꯈꯪꯗ꯭ꯔꯒꯁꯨ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯩꯕꯨ ꯈꯪꯕ ꯑꯃꯁꯨꯡ ꯑꯩꯒꯤ ꯋꯥꯈꯜ ꯋꯥꯕꯤꯕ ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯅꯤꯡꯕꯒꯤ ꯃꯑꯣꯡꯗ ꯃꯈꯣꯏ ꯃꯌꯥꯝꯁꯤꯡ ꯑꯗꯨꯅ ꯑꯣꯟꯁꯤꯜꯂꯒ ꯂꯩꯕ ꯃꯇꯝꯗ ꯑꯩꯒꯤ ꯊꯃꯣꯏꯗ ꯈꯜꯂꯤ ꯀꯔꯤꯅꯣ ꯃꯈꯣꯏꯅ ꯇꯧꯔꯤꯁꯤ ꯃꯈꯣꯏꯅ ꯑꯩ ꯀꯅꯥꯅꯣ ꯍꯥꯏꯁꯨ ꯈꯪꯕꯁꯨ ꯅꯠꯇꯕ ꯃꯈꯣꯏꯅ ꯑꯩꯒꯤꯗꯃꯛꯇ ꯃꯇꯦꯡ ꯄꯥꯡꯕꯁꯨ ꯅꯠꯇꯕ ꯍꯥꯏꯕ ꯑꯗꯨꯕꯨ ꯑꯩꯅ ꯃꯐꯝ ꯑꯗꯨ ꯌꯧꯔꯒ ꯑꯩꯅ ꯃꯐꯝ ꯑꯗꯨꯒꯤ ꯃꯤꯑꯣꯏ ꯏꯃꯥꯝ ꯑꯗꯨꯅ ꯀꯂꯤꯃꯥ ꯂꯥ ꯏꯂꯥꯍ ꯏꯜꯂꯜꯂꯥꯍꯁꯦ ꯁꯣꯟꯅꯉꯥꯏ ꯃꯨꯁꯜꯃꯥꯟ ꯑꯣꯟꯅꯉꯥꯏꯗꯃꯛꯇꯅꯤ ꯍꯥꯏꯅ ꯁꯣꯟꯈ꯭ꯔꯦ ꯁꯣꯟꯕ ꯃꯇꯝꯗ ꯑꯔꯕꯤꯗꯨ ꯇꯥꯛꯄ ꯃꯇꯝꯗ ꯑꯩꯗꯤ ꯑꯔꯕꯤꯁꯨ ꯌꯥꯝ ꯍꯩꯕ ꯅꯠꯇꯦ ꯈꯪꯕ ꯅꯠꯇꯦꯕ ꯑꯗꯣ ꯑꯔꯕꯤꯗꯨ ꯁꯣꯟꯕ ꯃꯇꯝꯗ ꯍꯩꯈꯤꯗꯦ ꯑꯗꯨꯕꯨ ꯑꯔꯕꯤꯗꯨꯒꯤ ꯑꯔꯊ ꯑꯃꯁꯨꯡ ꯃꯨꯁꯜꯃꯥꯟ ꯑꯣꯟꯕꯒꯤ ꯊꯃꯣꯏꯗ ꯐꯥꯎꯔꯤꯕ ꯑꯃꯁꯨꯡ ꯑꯄꯥꯝꯕ ꯃꯌꯥꯝꯁꯤꯡ ꯑꯗꯨꯗ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯅꯨꯡꯉꯥꯏꯕ ꯄꯣꯛꯈꯤꯕ ꯃꯐꯝ ꯑꯗꯨꯗ ꯑꯩꯅ ꯏꯁꯂꯥꯝ ꯄꯨꯔꯛꯈꯤꯕꯅꯤ ꯑꯩꯅ ꯏꯁꯂꯥꯝ ꯄꯨꯔꯛꯈꯤꯕ ꯆꯍꯤ ꯑꯗꯨꯗꯤ ꯇꯥꯔꯤꯛ 38 ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 38 2010ꯗ ꯑꯩꯒꯤ ꯁꯤ ꯏꯁꯂꯥꯝꯗ ꯀꯟꯚꯔꯠ ꯇꯧꯔꯦ ꯑꯗꯨꯒ ꯃꯨꯁꯜꯃꯥꯟ ꯑꯣꯟꯈꯤꯕꯅꯦꯕ ꯃꯗꯨꯒꯤ ꯃꯇꯨꯡꯗꯒꯤꯗꯤ ꯑꯩꯅ ꯍꯤꯖꯥꯕ ꯑꯃꯁꯨꯡ ꯅꯃꯥꯖ ꯁꯣꯟꯕ ꯍꯩꯇꯕ ꯈꯨꯗꯤꯡꯃꯛ ꯂꯣꯏꯅꯃꯛ ꯑꯩꯅ ꯅꯃꯥꯖ ꯁꯣꯟꯕ ꯈꯣꯠꯄ ꯇꯝꯂꯒ ꯑꯩ ꯐꯖꯅ ꯃꯨꯁꯜꯃꯥꯟꯒꯤꯗ ꯀꯟꯚꯔꯠ ꯇꯧꯔ ꯂꯥꯛꯈꯤꯕꯅꯦꯕ ꯑꯩꯒꯤ ꯅꯥꯛꯇ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯔꯝꯕ ꯅꯠꯇꯦ ꯏꯁꯇꯥꯔꯁꯤꯡꯒ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯇꯤꯚꯤ ꯁꯣ ꯀꯌꯥꯗ ꯊꯕꯛ ꯇꯧꯃꯤꯟꯅꯔꯝꯕ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯁꯤꯡꯁꯦ ꯑꯩꯒꯤ ꯅꯥꯛꯇ ꯄꯩꯁꯥꯗ ꯃꯥꯜꯗ ꯗꯧꯂꯠꯇ ꯑꯋꯥꯠꯄ ꯑꯝꯇ ꯂꯩꯈꯤꯗꯦ ꯑꯗꯨꯕꯨ ꯑꯩꯅ ꯑꯩꯒꯤ ꯈꯨꯜ ꯑꯃꯦꯔꯤꯀꯥ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯒꯤ ꯍꯣꯂꯤꯋꯨꯗ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯒꯤ ꯇꯤꯚꯤ ꯁꯣ ꯀꯌꯥ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯌꯨꯝ ꯑꯩꯒꯤ ꯅꯨꯡꯉꯥꯏꯕ ꯀꯥꯔ ꯔꯨꯝ ꯀꯌꯥꯁꯤꯡ ꯊꯥꯗꯣꯛꯂꯝꯂꯒ ꯑꯩꯒꯤ ꯂꯩꯔꯝꯕ ꯚꯤ ꯗ꯭ꯔꯦꯁ ꯀꯌꯥꯁꯤꯡ ꯑꯗꯨ ꯐꯥꯎꯕ ꯂꯝꯕꯤ ꯑꯃꯗ ꯑꯩꯅ ꯊꯥꯗꯣꯛꯂꯒ ꯃꯤꯁꯤꯡꯗ ꯌꯣꯟꯊꯣꯛꯂꯝꯃꯦ ꯅꯈꯣꯏ ꯑꯄꯥꯝ ꯑꯄꯥꯝꯕ ꯂꯧꯔꯣ ꯍꯥꯏꯅ ꯑꯩꯅ ꯌꯣꯟꯊꯣꯛꯂꯝꯂꯒ ꯂꯣꯏꯅꯃꯛ ꯍꯨꯟꯗꯣꯛꯂꯝꯂꯒ ꯑꯩꯅ ꯑꯩꯒꯤ ꯈꯨꯜ ꯑꯗꯨ ꯊꯥꯗꯣꯛꯂꯝꯂꯒ ꯃꯨꯁꯜꯃꯥꯟ ꯑꯁꯦꯡꯕ ꯑꯃ ꯑꯣꯏꯔꯒꯦ ꯍꯥꯏꯅ ꯈꯜꯂꯒ ꯑꯩꯅ ꯂꯥꯛꯈꯤꯕꯅꯦꯕ ꯑꯩꯅ ꯃꯨꯁꯜꯃꯥꯟ ꯑꯣꯟꯈꯤꯕꯗꯤ ꯑꯗꯨꯒꯨꯝꯂꯕ ꯑꯩꯒ ꯊꯕꯛ ꯇꯧꯃꯤꯟꯅꯕ ꯃꯨꯁꯜꯃꯥꯟ ꯅꯨꯄꯥ ꯑꯃꯗꯨꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯜꯂꯛꯅꯤꯡꯉꯥꯏꯗꯃꯛꯇꯅꯤ ꯍꯥꯏꯅ ꯍꯣꯠꯅꯕ ꯃꯇꯝ ꯑꯗꯨꯗ ꯃꯍꯥꯛ ꯑꯗꯨꯕꯨ ꯈ꯭ꯔꯤꯁꯇꯤꯌꯟ ꯑꯣꯜꯂꯛꯅꯕ ꯍꯣꯠꯅꯕ ꯃꯇꯝꯗ ꯃꯈꯣꯏꯒꯤ ꯂꯥꯏꯔꯤꯛ ꯑꯗꯨ ꯑꯩꯅ ꯁꯣꯟꯈꯤꯕ ꯃꯇꯝꯗ ꯃꯗꯨ ꯁꯨꯝ ꯁꯣꯜꯂ ꯆꯠꯈꯤꯕ ꯃꯇꯝꯗ ꯑꯩ ꯀꯨꯔꯥꯟꯁꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯊꯃꯣꯏꯗ ꯈꯪꯅꯤꯡꯕ ꯑꯃꯁꯨꯡ ꯍꯦꯜꯂꯛꯄ ꯍꯦꯟꯈꯤꯕꯅ ꯃꯗꯨꯒꯤ ꯀꯨꯔꯥꯟ ꯑꯗꯨ ꯑꯩ ꯁꯣꯟꯗꯅ ꯂꯩꯕ ꯉꯝꯈꯤꯗꯦꯕ ꯑꯜꯂꯥꯍꯒꯤ ꯍꯨꯀꯨꯝ ꯑꯜꯍꯝꯗꯨꯂꯤꯜꯂꯥ ꯃꯗꯨꯒꯤ ꯀꯨꯔꯥꯟ ꯑꯗꯨꯒꯤ ꯕꯔꯀꯠꯇꯒꯤ ꯑꯩꯕꯨ ꯉꯁꯤ ꯃꯨꯁꯜꯃꯥꯟ ꯑꯁꯦꯡꯕ ꯍꯥꯏꯕꯗꯨ ꯑꯣꯏꯈꯤꯕꯅꯦꯕ ꯑꯗꯨꯅ ꯑꯩꯍꯥꯛꯅ ꯃꯌꯥꯝꯗ ꯍꯥꯏꯖꯅꯤꯡꯕꯗꯤ ꯀꯔꯤꯅꯣ ꯍꯥꯏꯕ ꯃꯇꯝꯗ ꯃꯨꯁꯜꯃꯥꯟ ꯑꯁꯦꯡꯕ ꯍꯥꯏꯕꯁꯤꯗꯤ ꯑꯗꯨꯅ ꯍꯧꯖꯤꯛ ꯑꯩꯈꯣꯏꯒꯤ ꯏꯔꯛꯇ ꯂꯩꯔꯤꯕ ꯃꯤ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯃꯨꯁꯜꯃꯥꯟ ꯑꯁꯦꯡꯕ ꯃꯨꯁꯜꯃꯥꯟ ꯑꯁꯦꯡꯕ ꯅꯠꯇꯦ ꯃꯨꯁꯜꯃꯥꯟ ꯑꯁꯦꯡꯕ ꯑꯣꯏꯕ ꯇꯥꯔꯒꯗꯤ ꯑꯋꯥꯕ ꯀꯌꯥ ꯂꯥꯛꯄ ꯇꯥꯔꯁꯨ ꯑꯜꯂꯥꯍ ꯃꯍꯥꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯀꯠꯊꯣꯛꯄ ꯉꯝꯕ ꯑꯃꯁꯨꯡ ꯐꯂꯁꯇꯤꯟ ꯑꯃꯁꯨꯡ ꯒꯖꯥꯗ ꯑꯋꯥꯕ ꯀꯌꯥ ꯇꯥꯔꯒꯁꯨ ꯏꯃꯥꯟ ꯈꯛꯀꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯆꯦꯠꯅ ꯂꯦꯛꯇꯅ ꯂꯩꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯁꯦ ꯃꯁꯤ ꯏꯃꯥꯟ ꯋꯥꯂꯥ ꯑꯁꯦꯡꯕꯅꯦꯕ ꯑꯜꯂꯥꯍꯒꯤꯗꯃꯛꯇ ꯑꯋꯥꯕ ꯀꯌꯥ ꯌꯦꯛꯅꯕ ꯃꯥꯏꯀꯩ ꯈꯨꯗꯤꯡꯃꯛꯁꯤꯡ ꯑꯁꯤ ꯗꯨꯁꯃꯟꯁꯤꯡ ꯑꯁꯤꯅ ꯑꯋꯥꯕ ꯄꯤꯅꯤꯡꯉꯥꯏꯗꯃꯛꯇ ꯍꯣꯠꯅꯔꯛꯄ ꯇꯥꯔꯒꯁꯨ ꯃꯗꯨꯒꯤ ꯇꯥꯟꯖꯥ ꯑꯗꯨꯗꯁꯨ ꯏꯁꯂꯥꯝ ꯑꯁꯤꯒꯤꯗꯃꯛꯇꯅꯤ ꯍꯥꯏꯅ ꯑꯜꯍꯝꯗꯨꯂꯤꯜꯂꯥ ꯑꯜꯂꯥꯍꯨ ꯑꯍad ꯍꯥꯏꯅ ꯍꯥꯏꯔꯒ ꯆꯞ ꯌꯨꯡꯅ ꯂꯦꯞꯄ ꯉꯝꯕ ꯑꯗꯨꯅꯦꯕ ꯏꯁꯂꯥꯝ ꯑꯁꯦꯡꯕ ꯏꯁꯂꯥꯝ ꯆꯠꯄ ꯃꯤ ꯍꯥꯏꯕꯗꯤ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯤ ꯑꯁꯤ ꯍꯣꯂꯤꯋꯨꯗꯇ ꯊꯕꯛ ꯇꯧꯔꯝꯕꯤ ꯑꯆꯧꯕꯤ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯑꯜꯂꯥꯍ ꯇꯥꯂꯥꯅ ꯃꯍꯥꯛꯅ ꯀꯨꯔꯥꯟ ꯑꯁꯤꯒꯤ ꯗꯨꯁꯃꯟ ꯑꯃꯁꯨꯡ ꯌꯦꯛꯅꯕꯅꯤ ꯍꯥꯏꯅ ꯈꯜꯂꯒ ꯃꯗꯨꯕꯨ ꯁꯣꯜꯂꯒ ꯆꯠꯈꯤꯕ ꯃꯇꯝꯗ ꯃꯍꯥꯛ ꯑꯗꯨꯕꯨ ꯏꯁꯂꯥꯝꯒꯤ ꯑꯆꯧꯕ ꯙꯔꯃꯗ ꯆꯪꯂꯛꯑꯒ ꯑꯜꯂꯥꯍꯅ ꯃꯍꯥꯛꯄꯨ ꯏꯃꯥꯟꯒꯤ ꯇꯧꯐꯤꯛ ꯅꯁꯤꯕ ꯄꯤꯅꯕꯤꯈꯤꯕ ꯃꯛꯇ ꯆꯦꯅꯦꯜ ꯑꯁꯤ ꯁꯕꯁꯀ꯭ꯔꯥꯏꯕ ꯇꯧꯕꯤꯔꯒ ꯊꯝꯕꯤꯌꯨ ꯑꯩ ꯑꯃꯨꯛꯀ ꯍꯟꯅ ꯃꯌꯥꯝꯗ ꯍꯥꯏꯖꯔꯛꯀꯦ ꯑꯃꯦꯔꯤꯀꯥꯗ ꯄꯣꯛꯄꯤ ꯑꯗꯨꯒꯨꯝꯂꯕ ꯅꯨꯄꯤ ꯑꯃꯅꯤ ꯃꯍꯥꯛꯀꯤ ꯃꯃꯤꯡ ꯖꯦꯃꯤ ꯕ꯭ꯔꯥꯎꯟ ꯀꯧꯏ ꯃꯍꯥꯛ ꯑꯁꯤ ꯗꯤꯁꯦꯝꯕꯔꯒꯤ ꯇꯥꯔꯤꯛ 31 2010ꯗ ꯏꯁꯂꯥꯝ ꯑꯁꯤ ꯀꯕꯨꯜ ꯇꯧꯈꯤꯕꯅꯤ ꯃꯍꯥꯛ ꯏꯁꯥꯏ ꯙꯔꯃ ꯆꯠꯄ ꯅꯨꯄꯤ ꯑꯃꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯍꯥꯛꯀꯤ ꯏꯁꯥꯏ ꯙꯔꯃ ꯑꯁꯤꯗ ꯄꯨꯔꯥ ꯃꯄꯨꯡ ꯐꯥꯅ ꯆꯞ ꯌꯨꯡꯅ ꯂꯦꯞꯄꯅꯤ ꯑꯗꯨꯕꯨ ꯃꯍꯥꯛꯅ ꯃꯨꯁꯜꯃꯥꯟ ꯑꯣꯜꯂꯛꯈꯤꯕ ꯑꯗꯨ ꯀꯨꯔꯥꯟ ꯁꯔꯤꯐ ꯑꯗꯨ ꯁꯣꯟꯕ ꯑꯗꯨꯒꯤ ꯕꯔꯀꯠꯇꯒꯤ ꯃꯍꯥꯛ ꯃꯨꯁꯜꯃꯥꯟ ꯑꯣꯜꯂꯛꯈꯤꯕꯅꯤ ꯑꯃꯁꯨꯡ ꯀꯅꯥꯒꯨꯝꯕ ꯃꯤ ꯑꯃꯅ ꯃꯍꯥꯛꯀꯤ ꯏꯁꯇꯣꯔꯤ ꯑꯃꯁꯨꯡ ꯋꯥꯔꯤ ꯈꯪꯅꯤꯡꯕ ꯇꯥꯔꯒꯗꯤ ꯒꯨꯒꯜꯗꯁꯨ ꯑꯗꯨꯃꯛ ꯏꯁꯇꯣꯔꯤ ꯍꯪꯕꯤꯕ ꯌꯥꯏ ꯃꯔꯝꯗꯤ ꯖꯦꯃꯤ ꯕ꯭ꯔꯥꯎꯟ ꯍꯥꯏꯅ ꯑꯗꯨꯃꯛ ꯏꯁꯇꯣꯔꯤ ꯇꯧꯕꯤ 2010ꯗ ꯏꯁꯂꯥꯝ ꯀꯕꯨꯜ ꯇꯧꯔꯛꯈꯤꯕ ꯍꯥꯏꯅ ꯑꯗꯨꯃꯛ ꯁꯔꯆ ꯇꯧꯕ ꯃꯇꯝꯗ ꯑꯗꯨꯝ ꯊꯣꯛꯆꯔꯛꯀꯅꯤ ꯑꯃꯁꯨꯡ ꯌꯨꯇꯨꯕꯇꯁꯨ ꯃꯍꯥꯛ ꯃꯁꯥꯃꯛꯅ ꯏꯟꯇꯔꯚ꯭ꯌꯨ ꯄꯤꯕꯒꯤ ꯕꯌꯥꯟꯁꯨ ꯑꯗꯨꯃꯛ ꯂꯩꯕꯅꯤ ꯃꯌꯥꯝꯅ ꯇꯥꯅꯤꯡꯒꯗ꯭ꯔꯗꯤ ꯑꯩ ꯑꯗꯨꯒꯤꯗꯨꯁꯨ ꯂꯤꯡ